Border town Moreda Makhatana Commando Police Amade IRB Sing Thazilak Patarabade Akan Bakongjang Changshin Gane Kuki Inpe Tecnopal District ki More Border Town da Manipur Police Commando amasung IRB Sing Masingyan na Thamjinduna Moreda Ladiba Kuki Jo Community da Aki Akhang Pogan na Bohon na Ray Moreda State Force Thambayar Wihaibagi Matang da Kuki Jo Community ki Miyam na Kongjang Changshin Bada Pamdaba Thogdok Sing Thorok Labade Madugi Teksa Gado DC amasung SP Tecnopal na Pugadaba ni Hay na Kuki Inpe Tecnopal gi Maikay dagi Phongdorok le Makhatana Border Town Moreda Manipur Lengang na Commando amasung IRB Changhan ba yaroy hay na so ngasi dagi akan magkongjang changsin ba hokre hay na Kuki Inpe Tecnopal gi information na publicity gi thawpuri ba Lunmin thang na press ta thadorok pa chero laman na hay re chero la sin hay ngasi di More Border Town na si Shanti oy ba mafam ma oy re adubu district magistrate na curfew komthok pagi matam tension ki ba ahen ba state forcing Manipur Lengang na Thazilak na bahona ba sina Moreda lairiba Kuki Jo community gi miyoy singda khoirang khoisaw na bahay badu way helle masida natana Kuki singda miyot minay sa thali hay re amarom da More Border Town na sida lairiba commando amasung IRB singna lo na yada ba mawong da thabak thoram kaya tawi hay baso Border Town na sida lairiba Kuki CSO singna khangbaga loina na yamna kumna yangsenduna lakle Phibam sing asida Tecnopal gi DC na More lambida lakpa registration number yaudaba gari sing fazin na ba order thoki ba si angak pa ne Imphal tam na chalaga hojik karam na gari gi registration number lawgadori ba no Makhata na More Town da Manipur Police Commando amasung IRB sing thazilak pa thing na ba Kuki Jo community gi miyoy sing na changsili ba khongjang hanba lairoi District asigi mafam kaya da changsili ba khongjang asida pamda ba thogdok sing thorok pa matam da District Authority na madugi daita pugadaba ni hay na su Makhata na phongdorok leng